KZC Kukizo Council da ansamna akanba wafam thamlagli. Lailon Wi-Fi dagi megi tarahum doida hingna fakraga mihat thin hatok pikraba naga taruki mihat ki matangda amasung naga singbo ikai ba pibo mawongda kacha naga haiba wahai Kukizo Council na siznakiba aduga mari lainana All Naga Students Association Manipur ansamna la le haijanana ba wafam thambaga loinana akanba wafam thamlagli. Naga taruk phara batungda ot nairaga makak kaklaga mihat thina hat pada chenaba sing adu masak khangdokpaga loinana phara batungda chairag pidriba fawba soi khre lan khre haibada yaba ngamloi victim sing adu naga gi lam manungdagi phaduna pukhraba matungda tamthina hatok pikhibani KZC Kukizo Council na la le haijakhiba adu naga taruk hat pada thengnana chenariba sing adu gi mahut sillaga Kukizo Council na hairibra natraga makoi masana madugi teksak pujaba ngamgadoribra haina ansamna hanglakli makoi na thokiba statement adu makoi na kuki jo hairiba ming asigi makhada leiriba purup singi mahut sinba ngambra haiba wahangsing hanglakli Kukizo Council na fongdorokli ba wafam asi jomi miyam na yarabra haiba si naga miyam na khangba pami naga micham singi mayokta chathakhiba tamthiraba crime aduga mari leinana Makoi su soi kre lan kre hairiba sida yarabra haina hanglakli. Thadok church lusing ba ahum hat pada naga sing yaw khide haina hanana phongdok khiba wafam adu haujik su hongba leite haina ansamna sengdorokli. Naga hostes taruk adu pha ba amasung mihat thi na hat pada chenaba sing adu gi mathakta India laingak amasung Manipur laingak na laukhat phom thok pa thabak sing laukhat pinanaba wafam su ansamna thamlakli. Mayai kaban nisagi potlam sing mai thadana mangan kre. International Day Against Drug Abuse and Illicit Trafficking sok lising anika kuntaruk ki saruk ama oina United Committee kairang khomido khabai so UCKKK na phagalakhiba lupa lakh ama makhai rongi oigatoriba nisagi potlam sing heroin number 4 mai thadana mangan kre. Ngarang Imphal East District ki manung channa Khomidok Bazar da leiba UCKKK gi office mabangda drugsing adu mai thaduna mangan khibani Thaurom adugu mari leinana UCKKK gi president MD Anwar Sahana phongdok khibada kairang Khomidok amadi khabai soi gi mafam singda drugs naba amadi lalonba sing thingnana bagi pandamda UCKKK na haukiba tha khara asida lupa lakh ama makhai rongi oigidaba mayai kaba drug fagatpa ngamkhiba adu ngasi miya mamangda mai thaduna mangan khibani makhata na mayai kaba drug thingnana bagidama khurai nongpok laingak nupi apun balup khurai friends club amadi khurai popular club ta UCKKK ga punna thabak tawminagani amadi tawminnargasu lakli UCKKK na lamdamasida mayai kaba nisagi potlam sing marufang na muthatpa amsung chawkhatpa khunai ama purakpa haiba pandamdasu thamli haiki Thaurom adugu mari leinana Committee of Civil Societies Kanglaipa ki President Jitendra Ningombana phongdokkibada UCKKK na nisagi potlam sing khunai asidagi marufang na manghan kinanaba semkhiba committee amani UCKKK na nisagi potlam sing phagatliba sigumna lairiba laikai singnasu nisagi potlam sing asi phagatlak nisa chapgi sang amadi yonba hantharkani Nakalamromda UCKKK na hanba oina kairang Khomidok amadi khabai soida chakhat thorang paikhatpa oina kairang awang laikai amadi kairang Muslim thongkhongda gate ani su hangdoktana miyamda kutsinaki hari Sahi sida Mizoramda TV na miyoi humdramathoi sian khre official Aizol Jun Kutruk Sahi asigi January dagina June tha fawda Mizoramda tuberculosis na maram oraduna miyoi humdramathoi sikibaga loinana anoba case lising amaga yangkhai henna thengnaki haina official singna phongdokre official singdugi matung inna sok lising ani ga kuntaru ki ahan ba tha taruk ki manungda miyoi lising homfu mathoi ga chani ga nifu taruk TV gi test tawbaga loinana maduda case lising amaga marfu tare thengnaki Hairiba sigi manungda miyoi chatrukti nupani amadi patient humfug nipanna chahi 13 gi makhada leiba angang singni haina State TV officer Joshua Nomi na phongdorukli mahakna haiki chahi asigi ahan ba tha taruk sigi manungda punna miyoi humdramathoi laina asina maram oiraduna siki
हारिबा मतम असिगे मनुंगदा पेशेंट चादा मरफु तरुक दशमिक मरी मापन्ना माई पाकना लायेंख्रे हाइना महांगना फोंदोकली जोसोनोमीना हाइखि हौजिक मिनिस्टर सिंह MLA सिंह अमसुंग गवर्नमेंट ऑफिशियल सिंहना फूड बास्केट की खुथांगदा टीवी की पेशेंट 303 दा न्यूट्रिशनल सपोर्ट पीरी अदुबु हौजिक लायेंगदुन लैरिबा टीवी की पेशेंट चादा कुनिपान लोंग खक्तमक डोनर की मतेंग फंगली हाइना फोंदोकपगा लोइनाना अहेनबा डोनर सिंगी मतेंग सिंह तंगाई फदना मथौ तारी हाइना स्टेट टीवी ऑफिसर ना फोंदोरकली साउथ कोरिया की एक्स प्रेसिडेंट यून की लोइनबी सही तरे जेल द लेबगी चैराक पीखरे साउथ कोरिया की हान की प्रेसिडेंट यून सुक योल गवर्नमेंट पोस्टिंग योन बयाउना करप्शन तौबगी मरालदा सही तरे जेल द लेबगी चैराक पीखरे हाइना इराय नुमिता लाइव फुटेज द उठखरे सियोल सेंट्रल डिस्ट्रिक्ट कोर्ट ना चैराक अदु लाउथोखिबनी इसम चंबा मियोय सिंगना फंगबा ngamdaba अके अमौगी पोचै सिंग किमना निंगहन्नबा लैतना लौखी हाइना कोर्टना हाइखि हानिगी प्रेसिडेंट मतई मनाउ चेनबा सेंजा थुमजागी एलिगेशन सिंगी मतंगदा इन्वेस्टिगेशन लुसिंगकिबा इंडिपेंडेंट काउंसिल मेनजुंग की टीमना किमबु ममलयाम सना अमसुंग अके अमौगी पोचै सिंगा ओनदुना पब्लिक ऑफिस सिंग योनबगी दमकता सही तरेट का था मंगा जेल द लैबगी चैराक पीननबा कोर्ट हाइखि किम की डिफेंस टीम ना रूलिंग अदुगी मायोक्ता अपील की थौरांग तौख्रे हारि किमबु बिजनेसमैन अमगी मया नुपा हल गवर्नमेंट की फर्म अमदा थबक हापगी दमकता सोक लिसिंग अनिगा कुनिथोय की मार्च अमसुंग मे की मरकता बिजनेसमैन अदुदगी सनागी लिक अमा अमसुंग नाकोंगदा चिननबा सना सिंग लौखिबगी मराल सीखी थबक हापननबगीदमक सोक लिसिंग अनिगा कुनिथोय की अप्रैल थादा नेशनल एजुकेशन कमीशन की हानगी हेड अमदगी सनागी थेंगु अमा लौबगी अमसुंग सही अदुगी सेप्टेम्बर थादा बिजनेस की खुदोंगचाबा पीबगीदमक रोबोट डॉग एंटरप्रेन्योर अमदगी सनागी खुदांग घड़ी अमा लौबगी किमबु मराल सीकी महाकी मथक्ता सीबा अतई मराल सिंगी मनुंगदा सोक लिसिंग अनिगा कुनिथोय की जून अमसुंग सेप्टेम्बर था मनुंगदा पास्टर अमदगी डिजाइनर बैग अमा फंगबा अमसुंग सोक लिसिंग अनिगा कुलुमदोय की फेब्रुआरी थादा हानगी प्रोसिक्यूटर अमदगी अयेक पल्लाई अमा फंगखिबा यावरी सोक लिसिंग अनिगा कुनमंगा के अगस्त थादा फारबा मतुंगदा महाकी मथक्ता फॉर्मल ओइना मराल सीखी साउथ कोरिया की हानगी प्रेसिडेंट की लोइनबी अमा फाजिनदुना थमलगा वाइल चथवा असी किमना अहानबनी सियोल हाई कोर्ट ना अप्रैल थादा लोअर कोर्ट की रूलिंग ओंथोकी अमसुंग स्टॉक प्राइस सेमदोकपा अमसुंग सेंजा थुमजा की थबक यावना तोंगान तोंगानबा मराल सिंगदा किमना जेल द लेगदबा मतम असी था कुंदगी सही मरीदा हेनगतखिबनी हारे